ꯇꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯍꯩꯔꯣꯏ ꯊꯤꯟꯕ ꯁ꯭ꯀꯨꯜ ꯚꯦꯟ ꯑꯃꯗ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯖꯤꯟꯕꯗ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯁꯤꯔꯦ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯅ ꯃꯍꯩꯔꯣꯏ 12 ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ MLRX semdotuna fazana chana handa tangai fadre haina UCM gi 13 suba mapok komon thoromda wangang khibisina phongdonakre amadi hayeng chief minister thorolaba matungda reshuffle gi wafam chapsaba khanglagani mapong eba pau pizari Jahi Mari Dagina Mapan Faubi Manung the Labor Pigliba Mahiroi Kulum de Puduna Lapa School Van Amata Tagari Amaga Tengzinabada Mahire Amasiri Ataina Sopatagi Hospital the Lakanakre Lake Draba Mahire Adudi Lesantem Susil Jahi Nipan Apopa Lesantem Surchandra Tawa Lesantem Dagini Solabasingi Manungda Driver Yauna Mahire Home Caesar Hospital Gi ICU da Aruba Fibum da Lakanari Taudo Singa Se Yupuntaruka Mini Kuntarum Chapamatamda Tawa Police Station Gi Manung Janba Tawa Lesantem Geli Makong the Tokibani Evergreen Flowers School Gate Mahiri Kulumdoi Puduna Lakpa Maruti Van MN04A7410 Asiga Lengway Puduna Lakpa Tatagari number MN07C3084 ga Tengjinabada Angang Sing Amadi Van driver Adu Sokibani Solaba Sing Thawal District Hospital da Hana Laikan Naraba Matungda Fibam Lusilakpa Khare Makatana Caesar Hospital da Laikanari Caesar Hospital da Laikanari Basingi Manungda Fibam Luba Yauri Caesar Hospital Gate Medical Superintendent Dr. Jugindrona Asokpa Singh Hospital Asina Aswe Agam Toktanaba Yamna Kana Yengsinbagi Tabak Jathari Phongdorakli Kunma Thoisi Hajik Akhoi Hospital the casualty the emergency the Laktana Kuna Mogi Tawam Tokpa treatment Tawa Hokre Masada Yam serious one Sokpa Angang Tarek Kumayawi and Aniyamana brain the Sokpagi operation the Kata operation the Changanari Aman Magta Soktana operation Taure and the Magi Trinda Podana with the similar than operation Taroga Laikanari Akwegi entire team Suja hospitals ki one Changshan Naraga neurosurgery, orthopedic surgery, general surgeon, all physicians, critical care team, one ICU, one teams, Changshan Naraga, Yampno face. Manipurda Leminariba Kanglo Kudimak Hena Nungsi Janana Leminana by MLRX English Muchamapan Humfu Asi Fazana Semdotuna Janahan Matautai Haina Lamfel the Leba UCM gi Office Japang Topa UCM gi Taramarishuba Mapokuman Taramda Wangang Kibisina Fundona Kre Hidamasida Paudam Ama Soglising and Supna Amada Semkiba, United Committee Manipur UCM gi Mapokumon Toramaduda, Manipur University gi Vice Chancellor, Professor Ais Nandakumar Sharma, UCM gi President Y Nabachandra, Consultative Member R.K. Ranendrajit, Ibotumi Kuman, Amuko gi President Dr. Y Manikuman, Kanglamai gi President Lairik Lema, MKL gi President P.H. Saki Amadi Atay Marueba Lupkia gi Luching Basing Dash Tapanki, Loina Atay Sangstan Singi, Mute Sing Sutoramaduda Sarugaki, Atay Wangang Kibasing the Fondona Kibda, Manipur gi Hojik Piba Masida, Equi Lina Lake Yaroi, Miam Gidamak Torokliba, Imaibel Singi, Hena Tak Wankanaba, Manipur University de Lariba, Tongan Department Singa Kusamladuna, Semitlon, Samajikamadi, Human Rights Singbagi Matang the program Kia Pangtoktuna, Ayen Bagyan Fanganaba, Wanaba Matoktai, Haujik, Laibak Tiba Todok Ama, Tokbada, Mob Justice Ki, Wapam Toina Lakbasi, Punna Gyan Tamina Changi, Masida Sunatana, Kanglup Amagimioi Amaga, Atopa Kanglup Amagimioi Amaga, Kana Chena Bamatamda, Kanglup Loina Ubagimiangasi, Toglasi, Maram Singasina internet contradiction Toktuna, Apunbagi Saktam Sagatpada, Apunba Oiri, Apunbagi Saktina, Barat Sarkana, Lep Kiba Pirep Hongdoktuna, without territorial limit Loktoki Bani, Haibasi, Matam Leba Kibikta, Miam Ningsing Chungani, Manipur University Vice Chancellor Professor Ais Nandakumar Sarmana, Manipur gi Chahiki Agi Mamang the Gilaraklaba, Itia Sing Asi, Internet na Chingbada Tagatuna, Malem the Kangan Chungani Hake. Apika people monographs internet free access for maya mai khanga do jana mai khanga mina then adu lo ya people monographs khanga na mai ba ku musi ba macha ki musi ba ya koi jama ta ni ya koi le ba ki do ta yi ko na ta ya de ya koi ai ki Hojik Manipura Mitop Mian Chasing no Makangana Changsilakliba Asida, Tingogdrabadi Manipuri Sing Sahi Kargi Tungda, Chauna Awaba Mayoknagane, Namkai Kaiba Yaroi Haina Lauringeda, Tampaki Pikrabalam Asidasu, Mitop Kaya Yauna, Zati Kayagi Musing Nakuchau Taduna Kundari, Adubu, Singilam Dadi, Tamgi Mina Lege Haibadi, MLR Ekna Apan Bapiri, Ekasi Semdoktuna, Chingtam Anida Puna Kundana Naba, Assembly da Putok Labusu, Chingi MLA Karana Yet Padagi, Tamgi MLA Sing Kari Shuta Bangamde, Maru Eba Lachet
amagumna nupi angang singi matakta crime kaya chathar kliba si thingnanaba CSO singnasu honnabagi tangai fadaba leire CSO singi maraktesu masagi yengba jindana amangalaga thabaktana ama tawrabadi punna thabak tawminaba wagani UCM gi president Wainaba Chandrana phongdokibada NSN IM na Manipur gi apunmagi sakamda apanba kaya pirabasu tribal punamakpu lana yengba miyeng thamba yaroi kanglup amagi chakona nabu honabada kanglup amada kaiba pinanaba thorang kaidungda su tawroidabani United Committee Manipur na miyamgi aningba apambagi matungina thabak tawgani haiba wafam sunaba Chandrana phongdoki kunais thoiba tongam domestic oibasu social issue oibasu issue mayam singa mas understand tongina kanda ekoi kunais atumba nabida chana na honaba matamda ekoi kunimaki thogam lomina rasi haiba se UCM foundation dega mari na miyam honda appeal tawjari ISTV Paugi damak N Ranjan amadi Naroibam Phillips United Committee Manipur Office Lampel Chief Minister Okram Ibobina hayang Imphal yoralaba matungda Minister Sindok Sinjingi wafam chapsaba khanglagani Chief Minister ga chamina kiba Deputy Chief Minister ga khanga ngasi Imphal da thonglari Chief Minister di Guwahati da thaba amagi panthaduna lehuri ISTV News da phongba pawi matung ina MLA singna Chief Minister thoralaba matungda Chief Minister gi wafam gi matung ina karigumba kharadi tawgadawri karigumba Minister tara asi Sindok trabadi MLA kuntare na Assembly session yaudaba amadi atai dabi kya su tawnaba sem sakre haidi Delhi dagi thoralaba Deputy Chief Minister ga khanga paumi singna unanaba honabada unaba phangkhidre amaromda Guwahati da hauji panthaduna leriba Chief Minister Okram Ibobina Works Minister Ratan Kumar Guwahati da kausinkre hairi Mamanavi ki exercise book class manungda mangkibagi matangda Uripokta leiba Heritage Convention School na class 7 tamlibi maheroi nupi macha amabu jayol ani school da laktanaba school authority na khangalakpadagi mama mapa singna Manipur Commission for Protection of Child Right da wakat kre commission asina school authority bu laliba tang ni pan fawbi manungda commission da laknanaba khangan kre masi matangda ngasi pauna bazar da leiba Human Right Law Network ki office da pawi mi phamama pangthokre Pawi mi pam aduda mahiroi adugi apopa ayapam Keshwar Jesu saruk yaki Pawi mi pam aduda saruk yaki ba human right activist W Joy Kumar na piglibi mahiroi amabu jayol ani mahitambal leb na nabak hangalak pahabisi right to education English ni mapangi mayuktani haiki mahiroi adugi apopa Keshwar Jina Human Right Law Network ta wakalakpadagi network asigi executive director advocate Rakesh na sinduna commission da wakat kibani Joy Kumar na makataraduna commission na kudagta angang asibu mahitamba fangananaba notice isu tawkrabasu school asina thawaidana leibadagi makatana tang nipanda school gi authorities in commission da laknanaba khangan bani right to education act ki mayukta thabak toriba school asi mathakta sarkar na chapchaba action lakhokadabani haike Manipur sarkar asina law amasung rule ngaktabasi mataw tamdana private body me amnasu rule amasung law ngaktabagi hainabisi lae adaro ji Manipur sarkar gi school me amji phatre haire adu honorable education minister se wajao ngangdang le adu gi mahuta hujik se private school heritage campaign gumba private school sing je masi waibak Manipur le private school kudimak se RT se loi training to udam ne ba sarkar na moina RT se sarkar na RT se chanang gi haibati RT ji Manipur private school kudimak da training to udam ne ba Haukiba July ki tang amada kay santong elamam na kayda mirombi mauna ama junin ngay ubamong da masaki ka da tawriya laga siramba amadi mahaki Tararon tangay ribi machanupi sina leram kiba thodo adupu yaning da ba phongdo tunang asi nupi mapam sagoban tera tongbram lekai ge youth forums ki sanglen mamang da wakan mipam chatakre leki dabi sarem ningol elangbam ombi suslagi mapam oiriba sagoban tera tongbram lekai amadi thangnaba lekai gi mioi sing youth forums club ki mioi imung manung amadi mahangna oja oiba Promising Kids Academy gi mahiroi amadi oja sing suwakan mipam adu da sarwiya ki leki dabi suslagi mamana phongdropada masagi misi asi chingnaba lei athuba matamda mari leinaba sing amadi miyamna asingba achumba adu puthokuna maraleba sing dandi pihaningi haike mahaki apopa sarem tombina machanupi asi mahaka lonabi machega ngahak leitana khanabadagi mapamda toina lakhiba lei police da surrender tawre hariba mahaki mapuroiba dhiren amadi lonabi mache asi police na wahang pahong tawduna chapchaba misi asida kana chenabagi habadu thabak lokhalakpa ude mahaki machanupi gi misi asi matungda amu hana thoktanaba Manipur da leiba miyam amadi police department na thamoi sengna thabak tawduna athuba matamda mihat asida kana chenabagi habadu thidoktuna ain gi oiba charak pinanaba honaminasi haike Hoy police na di mat suicide to bane
habi adu ai mapa mo ina ai yajaning de adu ga sigumba nupi da upi banai bi ba ade angang hatu pa sumai to ji ai ja da thu pa da na ta na mingon da mamang da ka ya to matung da thu da na ba ji mayam gi karam ba apun ba gi to ga mati matung da thu phan bi da na ba mayam da sigumba ai wai kra di tham de ni Amarom Missy Asigi Matanga Manipur State Commission for Women na sumoto case lokatuna asengba chumba ama khangdona bathabak pakhalagani hari Yadipo Universal College Manakta Sina Fangkiba Hidam Bobby Missy Matanga Semkiba JC na Yadipo Bazarda Miam Galoina na wakan mifam chathakre Laliba tang mga fawi manungda mihar pasing puthok trabadi tang tarutagi Manipur pumada matam kaktababan kauragani haina JC ki convener Biswajit na hari Mamang thagi tang kumapandagi hauna numi mga ni jumna andro kendra gi manung chanba thambaldu market complex sa tharak patare State level pineapple fair cum youth festival inisini taramari ngasi loisin kre makhal kaya gi jagoi isai ki thorum galoina na development organization andro kendra na sinduna pangtopa fair loisin bagi thorum aduda agriculture minister Abdul Nasir MLA Dr. I Bolbi TSM Kumar Raj Medi City ki project director Esanathoi Amadi Anisuba Assam Rifles ki colonel Digvijay Singh na chungwa miyoi Singh na thorum pusing on Saruyaki, Fair Sida Saruyaki Baki Hong Pai the Can Putopang and Bak Farmer Kangatuna, Makong Matang Taravas in the Selgimana PK, Tarunga Mari Lenana, MLA Dr. Ebohol Bina, Andro Kendra, the Pangtoliba Pineapple Festival Asina Gihom Tariba Farmers in the Puning Toga Pamasung Sel Tungi, Lamda Kana Hanbak Mamlagani, Kendra Asi Manung the Gihom Tariba Asi, Hena Paktok Chowtong. Tharabadi Kendra Gitanatana State ki economy Fagaramada Mating Oigani Haiki Minister Abdul Nasir na Andro Kendra the Pakaliba Tabak Torom Amasung Kihom Tabagi Lamda Deputy Chief Minister ka Khangam ga Unaduna Wari Saraga Pangbiya Pamating Pangani Haiki MLA TSM Kumar na Manipur da Sasan Pai River State Government ki Matingaloina na Andro Kendra da Chakwa Tharangi Thabakaya Paikali Masigi Manung Chanbo Oina PMGSY gi Makada Lambi Sem Naba Lupa Crore Tarahumdoi Kaitharagle Kaina da Leriba Laisang Lupa Crore Tarama Panchangna Semganaba Ayaba Pire Androgi Santhai Natural Park Lupa Crore Tarama Thoi Changna Semganaba NSC na Ayaba Pirapagaloina na Androda Piggery Processing Unit ama Lupa Crore Kunchangna Lingkhalagani Miyamna Matam Amada Changba Kinaramba Andro Ngasidi Touristingi Destination ama Ohenba Ngamlakli Jahi Kharagi Matungdadi National amasung Malemgi Tourist Destination Oirakani Haibagi Thazaba lei Miyamna Thaksi Khasi Naina Bevar Leina Lam Koiba Sing Loina Rabadi Mitop Hena Lakning Badamating Oigani Haiki Yam Tuna to Haina Upon the Man, Kana Piri, Magi drawing result Yam Singadu, Losana Bohondari. This is a Latana. Commercial Industry Department, Honorable Minister, Upati Kogi, Pigri Unit Center, Androda, Upati Kogi, Oji, Central Togon Lane, Androda Pakalagan. The Garden Care State Institute of Rural Development Kakusamaduna Nimitara Marini Chumna Chatarapa Entrepreneur Skill Development Training Program of Chandel District in Horticulture Gitarom Ngasi Porom Pataleba SIRD Conference Holder Luisin Cray Backward Regional Grant Fund Scheme Makada Chatarakiba Training Program Adugi Luisin Bagi Toromda Secretary to Governor Dr. Ake Nimai Agriculture Retired Joint Director Asam Ibotombi ISTV News Chief Editor Brozendra Ningomba Amadi Colonel Ajay Sarmana Jumba Musina Ataba Mitung Sing Oina Sruyaki Taronga Madina na ISTV News ke Chief Editor Brozendra Ningomba na training ama yauba haibisina punsida anobalambi ama piga doribani Garden Care gi wakhalon asi auziki matamda anoba amadi oidre ekoi gi ipai pusina ngalingai matamdagi inkol gi akoibada manamasing thaduna Garden Care tawbagi thabak sing chathaduna lakli Ngasigi society asida wakalgi wathapam haibasi garden asu oide garden tawbagi hobby lerambadagi professional oina tawduna sen tanba yaba lambi su pide haiba wafam sing phungdoki Aikoi di toma wakal loina khanaraga aisu aigi na haina wafum lakpada di madudi aikoi apun fa coexistence and unity harmony kasi layroi peace layroi anna ikmani can develop in peace and harmony aikoi punaks Asyik ada ina, मैं kurang ta apa ini tunggu dah aku pernah pergi kursi dah, blessing pisari, saja ini, pada ai kop pisari ina,
wish man pisari my papa obiu Chief guest on Saruya Kiba Dr. Ake Nimaina Leitaba Hibasi Arabataba Amadinate Leitaduna Putolabasu Matokaramna Marketing Togani Hibasisu Kangbatai Lacing Amaga Amaga Tongan Tonganba Character Sing Levana Climatic Condition Yanaga Tabasu Changi Haiki. They are very good cut flowers, they can last for 15 years after you cut it. Other than the one Papa Melinga, the case of fire kind of 3 years, the petal will start falling. Tools over the varieties, the species, you have to be extremely careful. You need professional advice on this. Otherwise, if you get good advice and if you are sincere, there is no way nothing can stop you from becoming a successful entrepreneur in the field of horticulture. Manipur Miam Gichana Naba Polam Kaya Tamliba, Sangai Pro Godown, the Jay Kadagi, Sinmi, Uduna Labasingi, Kusuman Amadi, Ate Fatarangi, Tabakaya, Matanga Janaba Monda, Marilyn Nebasina Tabak Paika Tababu, Yaning the Bofondo to July Town, Tarutagi, Sinmisina, Matamkota, Tabak Lepagi, Kongjang, Singadoriba Sida, All India Trade Union Congress Manipur Namapung Fana, Sawakani Hainangasi, Irabot Vavan, the Pantokiba Paumisanga Unabada, Trade Union General Secretary Sotin Kumar Haikre, Paumisanga Unaba Aduda, Consumers Affairs Food and Public Distribution Labour Welfare Association ki General Secretary Romendra Jitna Jahi Kaya Manipur Miam ki Tangai Fadaba Polam Singh Gari dagi Thangthaba Madi Hapchin Bagi Thabak Toropa Sinmi Kaya Bu Ngasi Fawba Apik % from Kharap Pibata Natana Sinmi Singhi Yafana Bathaurang Amata Sarkar Asina Pakatri Masidagi Tangai Fadana Kongjang Asi Jangsinga Darubani Haike I2 ki General Secretary Sotin Kumar na Awaba Mayuk Nariba Sinmi Singbu Sarkar na Mirai Biriba Asi Sinmi Singhi Dabi Fangriba Fawba Kongjang Jangsingani Haike Pangambu Kudu Koi Pungam Tukpa Moy Sinmi Singhi Rai Masi Pangdava Kaida Thoi Dava Adulerna Kogi Mogi Adikar Pirani Korani Haraga Kamta Pida Vakasing Se Masi Koi Kamu Muktre Masi Sarkar Sina Tabir Tabadagi Koi Lai July Tang Tarutagi Koi Seaswide Strike Amount Kogi Changsalagani Manipur Chronicle Pauchegi Officer Mangasi Konuma Mangdaleba Pureromba Konang Komanata Hangdokre Thormaduda Amjugi President Wangkhemcha Siamjai Hana Amjugi President Oiramba Habom Dinamani Amasung Manipur Chronicle Ge Publisher Seram Heraje Susaruyaki Thormaduda Amjugi President Siamjai na Manipurda Paumi Maming Chatpa Hairagadi Tika Tobangamba Amadi MLA Minister Yamna Khangnabasingbu Launari Asingbagi Paumi Amana Iba Pau Adu Miamda Kanaba Pibangamba Paumi Adubu Maming Leba Oina Launagadabani Mana Makataraduna Paumisina Hosi Piriba Kusuman Asinasu Fibam Asi Oelapagi Maram Amani Paumisingi Kusuman Henganaba Amjuna Kana Honari Haiki. Sakari biar terlalu banyak orang tu yang nak pergi pilih jadi. Sakari yang macam jauh tak lagi. Aku ini pergi sakari apa itu tu. Aku mana kan terlalu leh jam ni ramai tidak leh. Aku apa itu tu. Sanjan Thong Diversion Bridge Sabalep Kibamadi Imphal East Fire Tender Amata Thamdabagi Matangda Sanjan Thong Diversion Bridge Demand Committee na Manipur gi Governor VK Dugalda Memorandum ama Pisinkra Hari Memorandum aduda athuba matamda Diversion Bridge Sabalushin Biu amadi Imphal East ki Praja Singhi Khalaga Fire Tender Thambiu haina taksili Ayan gi wangmada kaithel gi mafam kayada porfam famjiliba asi topiu masigi mayuta Imphal Purana Bazar license paibi kaithel fambi singna tha asigi tang manga gi ayupung manga dagi nutil pung taru fawwa wakat mifam pangthok naba license paibi kaithel fambi singna mifam pangthok tuna warip laukre kaithel fambi nupi amana phungdoropada license paibi singna lambi gi nakalda kaithel fambi nupi ama fui haina media da phungdokiba adu aramba wafamni mahak masa matomta tusinduna sokpani haiki
SI Krishnadas Miata Jenaba Musing Faduna and Gova Jerapiu Hanangasi Gari Youth Club Kisang and the Wakan from Chatakre. Gari upon Bamera by Bilumna Sinuna Jatakiba Wakan from that Lubasigi member Amana Fundropada. Haujik Fab the Miat Asita Jenaba Musing Sarkana Faduna Putopangam the Habisi Sarkari Achon Badu Tokjabani. Atubamatanda Faduna Putokrabadi Kungjang Singani Haiki. Sukuina Mahaki Todo Labaki Todo Tokrava Sukuirava Numit Mangataruki Henzel Pau Badamaki Mihapa Mi Putopangam the Habasea Sukimati Tamoisokna Waitava Pondo Jari Duga Loina Loina Atubamatanda Hogi Mihapa Putopina Bahana Mediagi. Minister Reshuffle Tauba Taudaba si Chief Minister, Deputy Chief Minister amasung High Command ki mathauni masida MLA kharana iho horiba asi tawhaning di haina yamthong haukim na fongdokre wafam singa si MLA na mahaki kendra gi myoi chama yankhaida DRDA gi makhada GIC ban chatruka nifu yanthopagi thorom da haikebani mana makata na miyam gi mihud ama oina miyam na thagalak gi maram MLA singna khangmachangi aigi kendra da hanna fawbi yengdana minister oiribasu mathangda dum turakpadi masana tabani Aigi performance mapungfan ulabadi makok thong bada leiba singna khangna thabak tawjarakani reshuffle tawba tawdaba haiba asi MLA gi khutalaite masidi high command gi mathawni haiba khangduna minister oina ba khongjang changsinbagi mahuta lebak miyam gi thabak khara hana tawhani haike Mahoi gi right ni namoina tawba to phom thuadi tawba yai to phom thudri tawdre asi dai khoi na MLA nanga ni ngai fulai tabani no panji sing aduga CM deputy CM ni government ni Congress party gi high command khangadabani koina Journal Education Office Jiribangwi makhada lediba ojasingi Manipur Government Employees List loisindabana chahi asigi March thadagi ojasingi tolo fangdre haina All Manipur Elementary School Teachers Association Jiribam branch ke General Secretary Rajan Kumar Singh na thadrok chirol amana khangalali July gi tang mari fawbi manungda MJL sema loisindaba tarabadi akan khongjang singani hairi Hayeng July ki tang mari da Imphal yauna jingi bafam Nepanda Kuki miyam na peaceful protest rally ama chanarba sem sabaloi kre Kuki in Imphal gi complex ta pangthopa pawmi singa unabada Kuki in P Manipur gi General Secretary Khaimang Chongloina Inglisima Chamapan Marfudra dagi Inglisima Chamapan Marfudra tare fawbada Kuki kaya sikiba amadi mayum makai manghantaan kiba tawdo singda ngasi fawba Bharat Sarkar gi maikai dagi thausadana leiba bu yaning da bafongdo tuna rally asi chakadoribani district singi DC SDO amadi AD Siki Kutanda Prime Minister da memorandum pisingani Imphal gi thau ground da sumi pama pangthokani GSO headquarter gi President P Lufeng na sanji gi rally asida Kuki miyam na saruya view haike of our memorandum to the competent authority and hence we earnestly appeal the general public to support Prajapita Brahmakumaris Iswariya Biswavidyalaya Imphal Center na sinurangasi Gem Hall da time for receiving power for great transformation haibisida conference ama pangthokre tharamada speaker Chief Lokeshwar Rajasthan gi Raj Yogi Brahmakumari Atam Prakash Brahmakumari Manipur gi in charge Raj Yogi Sarya ke speaker Chief Lokeshwar na miyebana apaba wakal khalabadi hiram khudimakta apaba oi haike Leberam ki jagada misimina kaya thorokpa amadi asiba mi hundofam oiralibagi matangda lamdam adonggi tonga lup sing punduna miyam gi oba mi pamama Leberam da pangthokre wangang kibisina Leberam da misimina kaya thorokpa amadi mi asiba langthokfam oirakpa asi lamdam asigi oina laibak thibani raguchan misigi matangda semkiba je sigi mehut amana ngasi fawbda Leberam da maram khangdana sikiba kaya asigi matangda asengba puthoktuna jairak piba amata lekhidri haike ngasigi mifamna Leberam khunda ayuki pung nipan gi mamang amadi nungthil gi pung mari gi matungda mitop changba thingli haina warep lauki BJP da tongna yarolaba si dongel lamlai gi TS ibomcha amadi kaisam thonggi RK Sivachandra bu opagi taramama BJP gi office da ngasi pangthokre hauzik sanabagi pau Masih sanabui pauda Manipur Badminton Association gi miyeng makhada Badminton Association moirang sinduna tha sigitang taruk fawba chathagadaba ahanba Manindra Memorial State Level Cash Prize Badminton Championship
District Mapan gi Sanroi Chamaga Marifu Marina Saruk Yaduna Manindra Memorial Indo Stadium Moirang da Hokre Hautupugi Tharomda Minister Abdul Nasir Parliamentary Secretary M Prithviraj MOA gi President Bijoy Koizam Amadi XMLA Case Loken Susaruk Yake Tonga Bachahi gi category singi event Tara Nipanda Athoi Ehen Tanagadaba Championship Asigi Ngasi Sanakiba Jahi Tara Humdoi Makagi Singles Star O Chandrajina M Sarjitpu Set Ahumda Maitiba PK August ki tang ahum dagi mga fauba Jammu Government Gandhi Memorial Science College da pangtokadariba kuntare suba Junior Boys and Girls Atia Pataya National Championship da saruyana ba Manipur Gym sembagi trial selection tha asigi tang taruke nungthil pung ama tabada Lema Popom Association Ground da pangtolagani haidi Manipur University Sports Committee Kuntranithoi Suba Annual General Body Meeting tha asigi tang tara nipan ge nungthil pung ama tabada University asigi VC Committee room da pangtolagani Thawal District Amateur Boxing Association asinduna Khangabo Government High School gi ground da Thawal District ki oiba boxing coaching camp ama en Kuber gi makhada July tang tara dagi pangtolagani hairi saru yaning ba masagi jai tara ni thoi dagi tara ni pan fau buda leiba sanaroi sina camp asida saru yabe yagani akupa marol basu Khangabo ki office ki khangnabe yagani hairi Thasi tang kulum doi dagi August ahum fauba Glasgow da pangtokadoriba Commonwealth Games saruk yagadaba India team gi hockey sanaroi tara taruki ming lauthopada Manipur dagi Susila Chanu amade Anuradha yauri hairi Brazil na yumbu oiduna chathariba kunsuba FIFA World Cup ki ahanba quarter final match da France amade Germany ga hayang numidang pung 8 ga minute kontra chapa matamda sanaragani anisuba quarter final match da yumbu Brazil Colombia ga tha asigi tang manga gi nongai matung pung amaga minute kontra chapa matamda sanaragani chathariba World Cup asigi match hauji fawbada match mari sanabada Colombia gi James Rodriguez punna goal manga chanduna goal masing yamna chanba sanaroi oide German gi Thomas Argentina gi Lionel Messi amadi Brazil gi Neymar na goal mari chanduna kanna inari ngasi ba ngasai pau pizari ICAR lamfa patagi phangba pau matung ina ngasi gi khwaidagi saba si degree Celsius kuntha mari ni khwaidagi ingmana degree Celsius kunmari dasmik mari ni nungsita yawo isimani gi chang ayukta chada humbutra nipani nungthilana chada marifu mapani nungjugi chang na millimeter ama dasmik adini Bisla ko damaroi ba pamukana pizari Mahiroi Thinba School van amada tata gari amana thengjinbadagi pigliba mahiroi ama sire van driver yauna mahiroi kunithoi sokpadagi hospital da laganakre MLRX semdokuna fazana chana handa tangai padre hana UCM gi tara mari shuba mapokumon tharomda wanga kibisina fodonakre amadi hayek chief minister thorolaba matung darbi safalgi wafam jab saba khanglagani Masih di ISTV Manipuri pau matan susinjari ngin tabiru sibu mukana project